ꯇꯧꯖꯔꯤ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 7:30 ꯇꯥꯈꯤꯕꯒ ꯂꯣꯏꯅꯅ Story Collection YouTube ꯆꯦꯅꯦꯜꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯟꯒꯤ ꯃꯤꯡ ꯄꯟꯁꯤꯜꯂꯛꯄ ꯃꯔꯝ ꯆꯥꯗꯦ ꯀꯟꯇ꯭ꯔꯣꯜ ꯔꯨꯝ KSP PWGꯒꯤ ꯐꯥꯎꯟꯗꯔ ꯆꯤꯌꯔꯃꯦꯟ ꯌꯥꯎꯅ ꯂꯥꯜꯍꯧꯕꯁꯤꯡꯒꯤ ꯀꯗꯔ 3 ꯐꯥꯔꯦ꯫ NEET UGꯒꯤ ꯋꯥꯊꯣꯛ ꯇ꯭ꯔꯥꯟꯁꯄꯔꯦꯟꯁꯤ ꯂꯩꯅ ꯊꯕꯛ ꯇꯧꯅꯕ ꯑꯦꯝꯁꯅ ꯗꯤꯃꯥꯟ ꯇꯧꯔꯤ꯫ ꯍꯧꯖꯤꯛ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ꯫ ꯉꯁꯤ ꯑꯌꯨꯛ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀꯨꯀꯤꯒꯤ ꯃꯤ 3 ꯂꯩꯈꯤꯗꯕ ꯑꯃꯗꯤ ꯈꯔꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯈꯤꯕ ꯊꯧꯗꯣꯛꯇ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯟꯒꯤ ꯃꯤꯡ ꯄꯟꯁꯤꯜꯂꯛꯄ ꯑꯁꯤ ꯃꯔꯝ ꯆꯥꯗꯦ ꯑꯃꯁꯨꯡ ꯌꯨꯝꯐꯝ ꯌꯥꯎꯗꯕ ꯋꯥꯐꯝꯅꯤ ꯍꯥꯏꯔꯤ꯫ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯟ ꯖꯦꯅꯦꯔꯦꯜ ꯍꯦꯗꯀ꯭ꯋꯥꯔꯇꯔꯗꯒꯤ ꯀꯟꯇ꯭ꯔꯣꯜ ꯔꯨꯝ ꯑꯣꯄꯔꯦꯇꯔ ꯈꯥꯕ ꯃꯉꯥꯡꯒꯤ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯠ ꯑꯃꯗꯤ ꯃꯈꯣꯏꯒ ꯆꯠꯃꯤꯟꯅꯕꯁꯤꯡꯅ ꯀꯔꯤꯒꯨꯝꯕ ꯈꯨꯗꯝ ꯆꯥꯡꯗꯝ ꯑꯃꯠꯇ ꯂꯩꯇꯅ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯟꯒꯤ ꯃꯤꯡ ꯄꯟꯁꯤꯜꯂꯛꯄ ꯑꯁꯤ ꯊꯑꯣꯏꯅ ꯃꯤꯡꯆꯠ ꯊꯤꯍꯟꯅꯕ ꯆꯠꯊꯔꯛꯄ ꯊꯧꯑꯣꯡꯅꯤ꯫ ꯊꯧꯗꯣꯛ ꯊꯣꯛꯂꯤꯕ ꯃꯐꯝ ꯑꯗꯨ ꯑꯀꯟꯕ ꯔꯦꯁꯇ꯭ꯔꯤꯛꯁꯟ ꯑꯃꯁꯨꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯑꯣꯏ ꯑꯃ ꯐꯥꯎꯕ ꯆꯪꯕ ꯌꯥꯗꯕ ꯃꯐꯝꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯐꯤꯚꯝ ꯑꯁꯤꯗ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯟꯒꯤ ꯃꯤꯡ ꯄꯟꯁꯤꯜꯂꯛꯄ ꯍꯥꯏꯕꯁꯤ ꯃꯔꯝ ꯆꯥꯗ꯭ꯔꯕ, ꯌꯨꯝꯐꯝ ꯌꯥꯎꯗꯕ ꯑꯃꯗꯤ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯅꯕ ꯆꯪꯁꯤꯜꯂꯛꯄ ꯈꯣꯡꯊꯥꯡꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯑꯔꯥꯟꯕ ꯑꯃꯗꯤ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥꯐꯝ ꯀꯌꯥ ꯁꯟꯗꯣꯛꯇꯨꯅ ꯃꯤꯌꯥꯝꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯕꯨ ꯂꯥꯟꯅ ꯂꯝꯖꯤꯡꯅꯕ ꯍꯣꯠꯅꯕ ꯑꯁꯤ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯅ ꯃꯃꯥꯡꯊꯛꯇꯒꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯆꯠꯊꯗꯨꯅ ꯂꯥꯛꯂꯕ ꯊꯧꯑꯣꯡꯅꯤ꯫ ꯉꯁꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯍꯛꯊꯦꯡꯅꯅ ꯅꯠꯇ꯭ꯔꯒ ꯅꯥꯀꯣꯏꯅꯅ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯟꯒ ꯀꯔꯤꯒꯨꯝꯕ ꯍꯤꯔꯝ ꯑꯃꯠꯇꯗ ꯃꯔꯤ ꯂꯩꯅꯗꯦ꯫ ꯑꯁꯤꯒꯨꯝꯕ ꯑꯔꯥꯟꯕ ꯌꯨꯝꯐꯝ ꯌꯥꯎꯗꯕ ꯋꯥꯐꯝ ꯀꯌꯥ ꯁꯟꯗꯣꯛꯂꯛꯂꯤꯕ ꯑꯁꯤ ꯈꯨꯗꯛꯇ ꯂꯦꯞꯀꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯃꯐꯝ ꯑꯅꯤꯗ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕ KSP PWGꯒꯤ ꯐꯥꯎꯟꯗꯔ ꯆꯤꯌꯔꯃꯦꯟ ꯑꯃ ꯌꯥꯎꯅ ꯂꯥꯜꯍꯧꯕꯁꯤꯡꯒꯤ ꯀꯗꯔ 3 ꯐꯥꯔꯦ ꯍꯥꯏꯅ ꯄꯨꯂꯤꯁꯀꯤ ꯆꯦꯔꯣꯜꯅ ꯍꯥꯏꯔꯤ꯫ ꯏꯝꯐꯥꯜ ꯋꯦꯁꯠ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯝꯐꯦꯜ PSꯅ ꯀꯣꯟꯕ ꯂꯥꯡꯒꯣꯜꯗꯒꯤ ꯐꯥꯒꯠꯂꯕ KSP PWGꯒꯤ ꯐꯥꯎꯟꯗꯔ ꯆꯤꯌꯔꯃꯦꯟ ꯑꯗꯨꯗꯤ ꯂꯥꯏꯁ꯭ꯔꯝ ꯔꯟꯖꯤꯠ ꯁꯤꯡ 52 ꯌꯨꯔꯦꯝꯕꯝ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤꯅꯤ꯫ ꯂꯨꯞ ꯑꯁꯤꯒꯤ ꯀꯗꯔ 3ꯁꯨ ꯃꯍꯥꯛꯀ ꯂꯣꯏꯅꯅ ꯐꯥꯈꯤ꯫ ꯐꯥꯔꯕꯁꯤꯡ ꯑꯗꯨꯗꯤ ꯑꯣꯏꯅꯥꯝ ꯁꯣꯃꯣꯟꯆꯟꯗ꯭ꯔ ꯁꯤꯡ 92 ꯊꯥꯡꯒ ꯀꯔꯥꯡ ꯃꯃꯥꯡ ꯂꯩꯀꯥꯏ ꯍꯧꯖꯤꯛꯅ ꯂꯥꯡꯒꯣꯜꯗ ꯂꯩꯕꯅꯤ꯫ ꯑꯔꯥꯝꯕꯝ ꯕꯤꯔ ꯀꯨꯃꯥꯔ 52 ꯁꯦꯛꯃꯥꯏ ꯀꯪꯂꯥꯇꯣꯝꯕꯤ ꯃꯟꯇꯤꯕꯟ ꯃꯥꯏꯕꯝ ꯇꯣꯝꯕ ꯁꯤꯡ 38 ꯇꯦꯟꯊꯥ ꯈꯨꯟꯖꯥꯎ ꯑꯃꯁꯨꯡ ꯆꯕꯨꯡꯕꯝ ꯂꯝꯉꯥꯟꯕ ꯃꯩꯇꯩ 59 ꯍꯩꯕꯣꯡꯄꯣꯛꯄꯤ ꯃꯅꯤꯡ ꯂꯩꯀꯥꯏꯗꯒꯤꯅꯤ꯫ ꯃꯈꯣꯏꯗꯒꯤ ꯃꯣꯕꯥꯏꯜ ꯐꯣꯟ 5 ꯑꯃꯗꯤ ꯑꯥꯙꯥꯔ ꯀꯥꯔꯗ 3ꯁꯨ ꯐꯥꯒꯠꯈꯤ ꯍꯥꯏꯔꯤ꯫ ꯅꯥꯀꯜ ꯑꯃꯗ ꯏꯔꯤꯡꯕꯨꯡ PSꯀꯤ ꯃꯅꯨꯡ ꯆꯟꯕ ꯂꯤꯂꯣꯡ ꯆꯥꯖꯤꯡꯗ ꯕꯣꯝ ꯄꯣꯈꯥꯏꯍꯟꯕꯒꯤ ꯊꯧꯗꯣꯛꯇ ꯆꯦꯟꯅꯕꯅꯤ ꯍꯥꯏꯕ ꯄꯥꯝꯕꯩꯅ ꯂꯨꯆꯤꯡꯕ UNLFꯀꯤ ꯀꯗꯔꯅꯤ ꯍꯥꯏꯕ ꯑꯃ ꯐꯥꯔꯦ꯫ ꯐꯥꯔꯕ ꯑꯗꯨꯗꯤ ꯍꯤꯗꯥꯡꯃꯌꯨꯝ ꯕꯦꯅꯔꯖꯤꯠ ꯁꯔꯃ 23 ꯇꯣꯞ ꯆꯤꯡꯊꯥ ꯃꯈꯥ ꯂꯩꯀꯥꯏꯗꯒꯤꯅꯤ꯫ ꯃꯉꯣꯟꯗꯒꯤ ꯃꯣꯕꯥꯏꯜ ꯐꯣꯟ 3, ꯁꯦꯜ ꯑꯣꯏꯅ ꯂꯨꯄꯥ 52,500 ꯑꯥꯙꯥꯔ ꯀꯥꯔꯗ, ID ꯀꯥꯔꯗ ꯑꯃꯁꯨꯡ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯅꯝꯕꯔ ꯌꯥꯎꯕ ꯃꯍꯤꯟꯗ꯭ꯔ ꯁ꯭ꯀꯣꯔꯄꯤꯑꯣ ꯑꯃꯁꯨ ꯐꯥꯒꯠꯈꯤ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯅ ꯄꯥꯎ ꯄꯥꯖꯔꯤ꯫ ꯅꯦꯁꯅꯦꯜ ꯇꯦꯁꯇꯤꯡ ꯑꯦꯖꯦꯟꯁꯤ (NTA)ꯅ ꯂꯧꯕ NEET UG 2026ꯀꯤ ꯀꯣꯏꯁꯟ ꯄꯦꯄꯔ ꯂꯤꯛ ꯑꯣꯏꯕꯗꯒꯤ ꯀꯦꯟꯁꯦꯜ ꯇꯧꯕꯒꯤ ꯃꯇꯥꯡꯗ ꯔꯤꯑꯦꯛ ꯇꯧꯔꯗꯨꯅ ꯑꯄꯨꯟꯕ ꯏꯔꯩꯕꯥꯛꯀꯤ ꯃꯍꯩꯔꯣꯏ ꯁꯤꯡꯄꯥꯡꯂꯨꯞ ꯑꯦꯝꯁꯅ ꯇ꯭ꯔꯥꯟꯁꯄꯔꯦꯟꯁꯤ ꯑꯃꯁꯨꯡ ꯑꯦꯀꯥꯎꯟꯇꯦꯕꯤꯂꯤꯇꯤ ꯂꯩꯍꯟꯒꯗꯕꯅꯤ ꯍꯥꯏꯅ ꯗꯤꯃꯥꯟ ꯇꯧꯔꯤ꯫ ꯑꯦꯝꯁꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯖꯦꯅꯔꯦꯜꯒꯤ ꯆꯦꯔꯣꯜ ꯑꯃꯗ ꯆꯍꯤ ꯑꯁꯤꯒꯤ NEET UG ꯑꯦꯛꯖꯥꯝ ꯆꯠꯍꯟꯈꯤꯗꯕ ꯑꯁꯤꯅ ꯃꯦꯗꯤꯀꯦꯜ ꯇꯝꯅꯕ ꯍꯣꯠꯅꯔꯤꯕ ꯃꯍꯩꯔꯣꯏ ꯂꯥꯈ ꯀꯌꯥ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯅꯨꯡꯅꯥꯡꯕ ꯄꯦꯟꯗꯕ ꯄꯣꯛꯍꯜꯂꯦ꯫ ꯃꯍꯩꯔꯣꯏꯁꯤꯡ ꯆꯍꯤ ꯆꯨꯞꯄ ꯋꯥꯅ ꯍꯣꯠꯅꯗꯨꯅ ꯀꯠꯊꯣꯛꯄꯒ ꯂꯣꯏꯅꯅ ꯑꯦꯛꯖꯥꯝ ꯑꯁꯤꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯈꯤ꯫ ꯑꯗꯨꯒ ꯑꯍꯜ ꯂꯃꯟꯁꯤꯡ ꯏꯃꯣꯁꯅꯦꯜ, ꯐꯥꯏꯅꯥꯟꯁꯤꯑꯦꯜ ꯑꯃꯁꯨꯡ ꯃꯣꯔꯦꯜ ꯁꯄꯣꯔꯠ ꯄꯤꯗꯨꯅ ꯑꯉꯥꯡꯁꯤꯡꯒꯤ
ꯑꯦꯀꯥꯗꯦꯃꯤꯛ ꯈꯣꯡꯆꯠꯇ ꯍꯦꯛ ꯍꯧꯕꯗꯒꯤ ꯍꯣꯠꯅꯔꯛꯈꯤ꯫ ꯃꯕꯨꯛꯆꯦꯜ ꯁꯦꯡꯗꯕ ꯑꯦꯛꯖꯥꯝ ꯑꯁꯤꯒꯤ ꯏꯟꯇꯤꯒ꯭ꯔꯤꯇꯤꯕꯨ ꯀꯝꯄ꯭ꯔꯣꯃꯥꯏꯖ ꯇꯧꯗꯨꯅ ꯃꯤ ꯈꯔꯒꯤ ꯊꯧꯑꯣꯡꯅ ꯃꯍꯩꯔꯣꯏꯁꯤꯡꯅ ꯀꯟꯅ ꯍꯣꯠꯅꯔꯛꯈꯤꯕ ꯃꯌꯥꯝ ꯑꯔꯦꯝꯕ ꯇꯥꯍꯜꯂꯤ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤꯗ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯁꯤꯁꯇꯦꯝꯗ ꯂꯩꯔꯤꯕ ꯊꯥꯖꯕ ꯃꯥꯡꯍꯟꯕꯗ ꯅꯠꯇꯅ ꯑꯁꯦꯡꯕ ꯑꯦꯛꯁꯄꯔꯤꯌꯦꯟꯁ ꯀꯌꯥꯒꯤ ꯃꯔꯛꯇ ꯌꯥꯝꯅ ꯁꯥꯊꯤꯅ ꯃꯦꯟꯇꯦꯜ ꯁ꯭ꯇ꯭ꯔꯦꯁ ꯂꯩꯍꯜꯂꯦ꯫ ꯅꯦꯁꯅꯦꯜ ꯇꯦꯁꯇꯤꯡ ꯑꯦꯖꯦꯟꯁꯤ ꯑꯃꯁꯨꯡ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯑꯦꯗꯨꯀꯦꯁꯟꯅ ꯅꯦꯁꯅꯦꯜ ꯂꯦꯚꯦꯜ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯄꯥꯡꯊꯣꯛꯄꯗ ꯇ꯭ꯔꯥꯟꯁꯄꯔꯦꯟꯁꯤ, ꯐꯤꯌꯔꯅꯦꯁ ꯑꯃꯁꯨꯡ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯂꯩꯍꯟꯅꯕ ꯃꯇꯤꯛ ꯆꯥꯕ ꯗꯥꯏꯇ ꯂꯧꯒꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯍꯩꯔꯣꯏꯁꯤꯡ, ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯃꯁꯨꯡ ꯃꯤꯌꯥꯝꯒꯤ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯁꯤꯁꯇꯦꯝ ꯑꯁꯤꯗ ꯊꯥꯖꯕ ꯂꯩꯍꯟꯅꯕ ꯈꯨꯗꯛꯇ ꯀꯔꯦꯛꯇꯤꯚ ꯃꯦꯖꯔꯁꯤꯡ ꯂꯧꯈꯠꯅꯅꯕ ꯗꯤꯃꯥꯟꯗ ꯇꯧꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯗꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯃ ꯇꯧꯗꯨꯅ ꯀꯣꯏꯁꯟ ꯂꯤꯛ ꯑꯣꯏꯍꯟꯕꯗ ꯆꯦꯟꯅꯕ ꯈꯨꯗꯤꯡꯃꯛꯄꯨ ꯆꯩꯔꯥꯛ ꯄꯤꯗꯨꯅ ꯃꯇꯨꯡꯗ ꯃꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃꯨꯛ ꯊꯣꯛꯍꯟꯗꯅꯕ ꯍꯣꯠꯅꯁꯤ ꯍꯥꯏꯈꯤ꯫ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯅ ꯄꯥꯎ ꯄꯥꯖꯔꯤ꯫ ꯋꯥꯕꯒꯥꯏ ꯑꯦꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯏꯔꯣꯡꯗꯒꯤ ꯍꯪꯒꯨꯟ ꯐꯥꯎꯕꯒꯤ ꯂꯝꯕꯤ ꯌꯨꯅꯥꯏꯇꯦꯗ ꯃꯩꯇꯩ ꯄꯥꯡꯒꯜ ꯌꯨꯊ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔ ꯑꯂꯥꯎꯗꯤꯟꯒ ꯈꯨꯠꯁꯝꯅꯔꯒ ꯁꯦꯝꯖꯤꯟꯕ ꯍꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯌꯨꯅꯥꯏꯇꯦꯗ ꯃꯩꯇꯩ ꯄꯥꯡꯒꯜ ꯌꯨꯊ ꯑꯣꯔꯒꯅꯥꯏꯖꯦꯁꯟ, ꯈꯦꯂꯥꯈꯣꯡ ꯃꯌꯥꯏ ꯂꯩꯀꯥꯏ, ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯤꯖꯥꯎꯗꯤꯟ ꯕꯣꯒꯤꯟꯃꯌꯨꯝꯒꯤ ꯆꯦꯔꯣꯜꯅ ꯍꯥꯏ꯫ ꯋꯥꯕꯒꯥꯏ ꯑꯦꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯏꯔꯣꯡꯗꯒꯤ ꯍꯪꯒꯨꯟ ꯐꯥꯎꯕꯒꯤ ꯂꯝꯕꯤ ꯊꯣꯡ ꯑꯁꯤ ꯐꯤꯕꯝ ꯌꯥꯝꯅ ꯐꯠꯇꯅ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯁꯤꯒꯤ MLA ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯗ ꯀꯌꯥꯔꯛ ꯍꯥꯏꯔꯕꯁꯨ ꯁꯦꯝꯕꯤꯗꯅ ꯂꯩꯕꯗꯒꯤ UMPYOꯅ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔꯁꯤꯡ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯗꯣꯅꯦꯁꯟ ꯇꯧꯗꯨꯅ ꯁꯦꯝꯅꯕ ꯍꯥꯏꯗꯨꯅ ꯋꯥꯔꯦꯞꯈꯤꯕꯒ ꯂꯣꯏꯅꯅ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡ ꯂꯧꯕꯁꯨ ꯍꯧꯈꯤ꯫ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔ ꯑꯂꯥꯎꯗꯤꯟꯅ ꯑꯆꯪꯕ ꯁꯦꯟꯐꯝ ꯄꯨꯝꯅꯃꯛ ꯄꯨꯊꯣꯛꯄꯤꯔꯅꯤ ꯍꯥꯏꯔꯛꯂꯦ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗꯁꯨ ꯃꯍꯥꯛꯅ ꯃꯇꯦꯡ ꯇꯧꯗꯨꯅ UMPYOꯒꯤ ꯊꯧꯃꯤꯁꯤꯡꯒ ꯂꯣꯏꯅꯅ ꯏꯔꯣꯡ, ꯃꯥꯏꯕꯝꯄꯜꯂꯤ, ꯈꯦꯂꯥꯈꯣꯡ, ꯁꯟꯊꯦꯟꯅꯆꯤꯡꯕ ꯃꯐꯝ ꯈꯔꯁꯨ ꯅꯨꯡ ꯊꯥꯕ ꯍꯧꯈ꯭ꯔꯦ꯫ ꯋꯥꯕꯒꯥꯏ ꯑꯦꯁꯤꯒꯤ ꯂꯝꯕꯤ ꯊꯣꯡ ꯑꯋꯥ ꯑꯅꯥ ꯀꯌꯥ ꯑꯁꯤꯕꯨ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯑꯂꯥꯎꯗꯤꯟꯅ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕ ꯎꯕꯤꯔꯒ ꯊꯃꯣꯏ ꯁꯦꯡꯅ ꯊꯕꯛ ꯑꯣꯏꯅ ꯆꯞ ꯆꯥꯅ ꯇꯧꯔꯛꯄ ꯑꯁꯤꯒꯤꯗꯃꯛ ꯇꯧꯏꯃꯛ ꯈꯪꯕ ꯎꯠꯂꯛꯂꯤ꯫ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯅ ꯄꯥꯎ ꯄꯥꯖꯔꯤ꯫ ꯁꯒꯣꯜꯕꯟ ꯇꯦꯔꯥ ꯂꯧꯀꯥꯐꯝ ꯂꯩꯀꯥꯏꯒꯤ ꯅꯦꯁꯅꯦꯜ ꯀ꯭ꯂꯕꯀꯤ ꯁꯪꯂꯦꯟ ꯃꯅꯥꯛꯇ ꯂꯩꯕ ꯑꯌꯦꯛꯄꯝ ꯆꯤꯡꯂꯦꯝꯕꯒꯤ ꯒꯥꯔꯤ ꯌꯣꯟꯐꯝ ꯗꯨꯀꯥꯟ ꯑꯦꯁꯤꯒꯤ ꯏꯟꯇꯔꯄ꯭ꯔꯥꯏꯖꯦꯁꯇ ꯁꯛꯈꯪꯗꯕꯁꯤꯡꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 6ꯇ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯝꯕꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯃꯤꯌꯥꯝ ꯂꯩꯕ ꯃꯐꯝꯗ ꯑꯃꯨꯛ ꯍꯟꯅ ꯇꯧꯗꯅꯕ ꯅꯦꯁꯅꯦꯜ ꯀ꯭ꯂꯕ ꯑꯃꯗꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯄꯨꯟꯕ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯇꯨꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯤꯆꯝ ꯃꯤꯌꯥꯝꯒꯤ ꯃꯔꯛꯇ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯕ ꯃꯤꯌꯥꯝꯕꯨ ꯑꯀꯤ ꯑꯈꯪ ꯄꯣꯛꯍꯟꯕ ꯃꯈꯥ ꯇꯥꯅ ꯇꯧꯕꯤꯒꯅꯨ꯫ ꯀꯔꯤꯒꯨꯝꯕꯗ ꯅꯨꯡꯉꯥꯏꯅꯗꯕ ꯂꯩꯔꯕꯁꯨ ꯅꯤꯡꯊꯤꯅ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯕꯤꯌꯨ꯫ ꯃꯤꯌꯥꯝꯗ ꯃꯈꯥ ꯇꯥꯅ ꯑꯀꯤ ꯑꯈꯪ ꯄꯣꯛꯍꯟꯕꯤꯒꯅꯨ ꯍꯥꯏꯅꯁꯨ ꯅꯦꯁꯟꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯊꯥꯗꯣꯛꯄ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯛꯂꯤ꯫ ꯃꯇꯥꯡꯁꯤꯗ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫